ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁꯅꯥꯊꯣꯏ ꯅꯤꯡꯊꯧꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯖꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯂꯥꯏꯖꯕꯨ ꯊꯤꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯌꯧꯔꯛꯏ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯂꯧꯃꯤꯁꯤꯡꯒꯤ ꯄꯣꯊꯥꯁꯪꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯄꯥ ꯃꯆꯥ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯋꯥꯔꯦ꯫ ꯕꯣꯏꯅꯥꯎꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯌꯥꯝꯅ ꯋꯥꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯦ." ꯇꯣꯝꯄꯣꯛꯅ, "ꯏꯆꯥꯕꯨ ꯋꯥꯕ꯭ꯔꯅꯦ? ꯐꯔꯦ ꯐꯔꯦ, ꯑꯁꯤꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯤ." ꯕꯣꯏꯅꯥꯎꯅ, "ꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯇꯨꯝꯊꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯪꯗ ꯂꯥꯏꯖꯕꯨ ꯌꯥꯝꯅ ꯑꯋꯥꯕ ꯁꯛꯂꯣꯟ ꯑꯃꯗ ꯎꯔꯝꯃꯤ꯫ ꯐꯤꯖꯣꯜ ꯑꯉꯧꯕ ꯑꯃꯁꯨ ꯁꯦꯠꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯥ ꯑꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯆꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯖꯩ, ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯕꯨ ꯀꯧꯖꯕ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯗꯨꯅ ꯕꯣꯏꯅꯥꯎꯅ ꯍꯧꯗꯣꯔꯛꯏ, "ꯄꯥꯕꯨꯡ, ꯄꯥꯕꯨꯡ." ꯇꯣꯝꯄꯣꯛꯅ, "ꯑꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯃꯪꯂꯨꯔꯦꯗꯅ." ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯅꯥ ꯑꯃꯗꯤ ꯊꯣꯏꯕ ꯃꯥꯏꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕꯒ ꯂꯣꯏꯅꯗꯨꯅ ꯑꯃꯨꯛ ꯎꯃꯪꯂꯣꯝꯗ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯎꯃꯪ ꯌꯧꯔꯛꯄꯗ ꯅꯣꯡꯁꯨ ꯈꯪꯍꯧꯗꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯁꯥ ꯎꯆꯦꯛꯀꯤ ꯃꯈꯣꯜ ꯑꯇꯩ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯈꯔ ꯆꯪꯂꯒ ꯆꯥꯔꯣꯏꯒꯨꯝꯕ ꯃꯨꯁꯨꯛ ꯃꯨꯕ ꯎꯆꯦꯛ ꯈꯔꯅ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯁꯥꯗ ꯈꯦꯠꯂꯒ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯥꯏꯕꯅꯗꯤ ꯐꯠꯇꯕꯒꯤ ꯈꯨꯗꯝ ꯈꯔꯗꯤ ꯐꯪꯂꯕꯅꯤ꯫ ꯕꯤꯅꯥꯗꯤ ꯀꯤꯔꯦ, ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯑꯁ꯭ꯋꯥꯏꯗ ꯈꯨꯔꯨꯝꯕ ꯌꯥꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯍꯩꯅꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ." ꯃꯥꯏꯕꯅ, "ꯌꯥꯔꯅꯤ ꯏꯕꯦꯝꯃ, ꯄꯣꯠꯆꯪꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯎ." ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯆꯪꯒꯗꯕ ꯄꯣꯠꯆꯪꯁꯤꯡ ꯑꯗꯨ ꯐꯖꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯜ 3 ꯑꯃ ꯆꯨꯈꯠꯂꯒ ꯃꯥꯏꯕꯅ ꯕꯤꯅꯥꯗ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯃꯨ, ꯃꯤꯠ ꯎꯏꯁꯤꯜꯂꯨ, ꯑꯩꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ." ꯕꯤꯅꯥꯁꯨ ꯐꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯑꯗꯨ ꯀꯥꯞꯂꯒ ꯌꯦꯡꯉꯤ꯫ ꯃꯥꯏꯕꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯅꯣꯡꯁꯨ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯕ ꯍꯧꯔꯛꯏ꯫ ꯕꯤꯅꯥꯗꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯤꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯦ꯫ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯏꯕ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯆꯠꯈꯣ ꯍꯥꯏꯕꯒꯤ ꯏꯪꯀꯤꯠ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯒ ꯃꯥꯏꯕꯒ ꯌꯦꯡꯅꯩ꯫ ꯃꯥꯏꯕꯅ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯕꯤꯅꯥꯗꯤ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯕ ꯑꯗꯨ ꯊꯨꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯕꯤꯅꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯍꯧꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯛꯏ꯫ ꯑꯀꯤꯕꯅ ꯍꯦꯟꯈꯤꯕꯅ ꯕꯤꯅꯥ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯊꯣꯏꯕ." ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯀꯤꯕꯅ ꯍꯦꯟꯈꯤꯕꯅ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯛꯅ ꯂꯥꯏꯕꯛꯇ ꯃꯃꯤꯠ ꯑꯃꯇꯪ ꯄꯥꯟꯕꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯕꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯕꯤꯅꯥ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯔꯛꯏ꯫ ꯅꯣꯡꯁꯨ ꯀꯟꯅ ꯀꯟꯅ ꯆꯨꯊꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯁꯛꯇꯝ ꯑꯗꯨꯅ ꯊꯠꯂꯤ꯫ ꯕꯤꯅꯥ ꯍꯜꯂꯒ ꯆꯦꯟꯒꯦ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ
ꯄꯟꯗꯨꯅ ꯇꯨꯁꯜꯂꯤ ꯂꯥꯏꯖꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯏ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯕꯤꯅꯥ ꯃꯈꯣꯜ ꯅꯤꯛꯅ ꯅꯪ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕꯅꯣ ꯊꯋꯥꯏ ꯑꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯇꯧꯁꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯍꯥꯛꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯈꯪꯗ꯭ꯔꯕꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯏ ꯕꯤꯅꯥꯅ ꯂꯥꯏꯖ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯃꯥ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯊꯋꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯏꯃꯥꯇꯣꯟꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯍꯤꯡꯅ ꯊꯝꯕꯗ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯎꯖꯥꯎ ꯑꯃ ꯕꯤꯅꯥꯒꯤ ꯃꯊꯛꯇ ꯇꯦꯛꯇꯨꯅ ꯇꯥꯍꯜꯂꯛꯏ ꯕꯤꯅꯥ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯆꯩꯅꯥꯈꯨꯜ ꯈꯥꯡꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯆꯤꯟ ꯇꯨꯝꯂꯕ ꯎꯁꯥ ꯑꯃꯅ ꯃꯕꯨꯛꯇ ꯐꯥꯎꯔꯦꯡ ꯂꯦꯡꯈ꯭ꯔꯦ ꯕꯤꯅꯥ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯂꯥꯏꯖꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯕꯤꯅꯥꯕꯨ ꯍꯥꯠꯈ꯭ꯔꯕꯁꯨ ꯁꯥꯟꯇꯤ ꯐꯪꯂꯝꯗꯦ ꯃꯔꯝꯗꯤ ꯃꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯃꯟ ꯈꯨꯝꯒꯗꯕ ꯋꯥꯠꯂꯤ ꯃꯈꯣꯏ ꯑꯗꯨꯗꯤ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯇꯣꯝꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯃꯟ ꯈꯨꯝꯅꯕ ꯇꯟꯖꯥ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯁꯨ ꯇꯥꯕꯤꯔꯗꯨꯅ ꯂꯥꯏꯖꯤꯒꯤ ꯊꯋꯥꯏꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯄꯥꯝꯃꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯍꯥꯛꯇꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯄꯨ ꯑꯗꯨꯅ ꯍꯦ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯅꯪꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯕ ꯑꯩ ꯅꯉꯣꯟꯗ ꯁꯛꯇꯤ ꯍꯥꯞꯄꯤꯔꯒꯦ ꯑꯗꯨꯕꯨ ꯁꯛꯇꯤ ꯑꯁꯤ ꯅꯨꯃꯤꯠ 9ꯅꯤ ꯈꯛ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯖꯔꯣ ꯑꯗꯨꯕꯨ ꯃꯔꯥ ꯂꯩꯇꯕ ꯃꯤꯗꯗꯤ ꯁꯣꯛꯍꯟꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯇꯣꯝꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯤꯁꯥ ꯆꯥꯗꯨꯅ ꯅꯨꯄꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯔꯤ ꯅꯣꯡꯃ ꯕꯤꯔꯦꯟꯗ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯃ ꯂꯥꯛꯏ ꯕꯤꯔꯦꯟꯅ ꯀꯅꯥꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯖꯤꯇꯦꯟꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯑꯣꯏꯔꯝꯃꯤ ꯕꯤꯔꯦꯟꯅ ꯁꯤꯗꯤ ꯖꯤꯇꯦꯟꯒꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯍꯌꯦꯡ ꯃꯔꯨꯞ ꯇꯣꯝꯕꯒ ꯐꯪꯂꯝꯒꯅꯤ ꯐꯣꯟ ꯇꯧꯒꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯔꯤꯡ ꯇꯧꯔꯝꯃꯤ ꯇꯣꯝꯕꯅ ꯍꯦꯜꯂꯣ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯌꯨꯛ ꯑꯁꯤꯗ ꯕꯤꯔꯦꯟꯅ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯕꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯇꯣꯝꯕꯅ ꯌꯥꯏꯗ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯕꯤꯔꯦꯟꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯔꯨꯞ ꯖꯤꯇꯦꯟꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯂꯥꯛꯇ꯭ꯔꯣ ꯇꯣꯝꯕꯅ ꯍꯣꯏ ꯂꯥꯛꯑꯦ ꯑꯩꯁꯨ ꯏꯇꯥꯎꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯒꯦꯅ ꯈꯜꯂꯝꯃꯤꯅꯤ ꯕꯤꯔꯦꯟꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯏꯇꯥꯎꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯇꯣꯝꯕꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯏꯇꯥꯎꯒ ꯆꯠꯃꯤꯟꯅꯗ꯭ꯔꯕꯗꯤ ꯀꯅꯥꯒ ꯆꯠꯃꯤꯟꯅꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯃꯤꯟꯅꯩ ꯕꯤꯔꯦꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯆꯠꯂꯁꯤ ꯇꯣꯝꯕꯅ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯅꯈꯣꯏꯗ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯕꯤꯔꯦꯟꯅ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯀꯗꯕꯒꯤ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯔꯛꯂꯦ ꯇꯣꯝꯕ ꯕꯤꯔꯦꯟ ꯍꯣꯏꯗ ꯂꯥꯛꯏ ꯇꯣꯝꯕꯅ ꯏꯇꯥꯎ ꯀꯧꯔꯗꯨꯅ ꯆꯪꯉꯛꯏ ꯕꯤꯔꯦꯟꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯤ ꯕꯤꯔꯦꯟꯅ ꯏꯇꯥꯎ ꯑꯩꯁꯨ ꯂꯣꯏꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯇꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯊꯣꯔꯛꯏ ꯃꯪꯒꯣꯜꯗ ꯕꯤꯔꯦꯟꯒꯤ ꯃꯃꯥ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯕꯤꯔꯦꯟ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯉꯔꯥꯡꯗꯤ ꯕꯤꯔꯦꯟꯅ
Ima kaisu tawroiba mangi wabu nasa Biren dabu kanana kaidawjarunige Biren ki mamana makha tana hairei hai hai tinkhel aiket patawganu kudong thiba haibasi tamba ngamba nate Biren mamada haifet yenglamnaga lao itaw thenge chatlasi asi haiduna thoklai tombagi ektiba adudi Biren gi yumda thamhore makhoi ani Biren gi Scorpio aduda punna lakminai Biren na thawi tombana wari saba horei tombana itaw ngasai nakhoi imana haibado haigumdana ngarangdo aishu mangyamna nuaitiye nupi amana hatkini haiduna koitan tanai Biren na marak thatna asiyari itaw mangi wabu nupa oiraga nupi dawna mihun chonba haiduna nganglai tomba ikairaduna wa makha takhidre makhoina lakliba lambi adu laijigi khungi umang lambi adu phawraga lakadoribani sum thorakpana umang mapa adu khanghaudana gari adu start mutkhirami ani adu start tawnaba kanna hotnai adubu upai leitre kumthaduna yengba tarami kumtharaga amuk yengi adubu asoibadi uba phanglamde Biren na itaw amuk yengasi haiduna kakhatlaga start amuk tawi amuk anirak yaramde ahumlak subada khanghaudana start adu haure Biren na itaw lao kakatlo yaringai asida chalhaurasi asi haiduna thauba haurakle kitang thaubaga lambigi mataida nupi ama lep adu urai gari khambagi maung sumali nupi adugi manak yaurakle nupi aduna gari adu khambiyu haibagi sign tawrai Biren na karaidagi nupi nuni mafum asidabo taw nupi se masaksu yamna phajaini asabadum hawgadaba mali tomana huini itaw adu khamludana chance ama yengnaba Biren su tombagi wa adu haiba loijingaida magi Scorpio adu khami nupi aduna changsilaga hairei tamo ai party ama yawba chatkadabani adu gari su pharak abatare amukta yawjageba Biren na hoi yaniye asi haiduna maningi thong adu hangdoklaga maningi sit aduda phamankhre tombana wari makha tarai tombana aikhoisu anniversary gi party ama laiye adu yawba chatpani aikhoi gi marub Jiten gi ibemana karaidano karama party no nupi aduna haima adudi aiga manare aishu tamo Jiten gi anniversary do yawba chatpani Biren momon noklaga chance amadi phangle asi haibagi matagum hairei adudi aikhoiga manare hanbasu punna hanminarasi nupi aduna hoi tamo asumna party mafum adu yaure Jiten na makhoibu taramna kaushali magi changnakhre party mafamda nungainari thakni saringai matamdi phana yamna thingsinkhre Biren su yu ngaure tombasu phajana ngaure tomba pung yenglubada yamna thiklame tomana bai theng halasi Biren na hoi bai marub Jiten da hairamlasi asi haiduna makhoi ani Jiten gi manakta lai Biren na itaw Jiten aikhoi amuk chatlage Jiten na fare bai kona amuk thingnarasi phajana chalo asi hainaduna makhoi ani adu thorai ngasagi nupi adu lei mayam thamduna decoration tawriba nakal aduda lepnaga leiba adu Biren na ure Biren na bai asi nupi se ngasai aikhoi kalak minabdo natro tombana mani bai masu handri mali Biren na lao asi haiduna nupi adugi manakta lai Biren na bema nang handribra nupi aduna hoi tamo haiga chatminasi haiduna ngaijaramlibani Biren na adudi chasilao ado memory oinaba photo khar kapminasi yabra nupi aduna hoi yaye Biren na waiter aduna khumai tamo kari takpigadaba Biren na mateng amukta pangbiyo photo khara nambirau asi haiduna
ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯤꯈ꯭ꯔꯦ꯫ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥꯞꯁꯤꯜꯂꯛꯑꯣ ꯇꯣꯝꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯞꯂꯦ꯫ ꯂꯣꯏꯔꯒ ꯕꯤꯔꯦꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯀꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ꯫ ꯋꯦꯇꯔꯗꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯕꯤꯔꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯦꯇꯔꯅꯗꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯕꯤꯔꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯉꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯣꯔꯛꯏ꯫ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ꯫ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯒꯥꯔꯤꯒꯤ ꯃꯃꯥꯡꯒꯤ ꯃꯤꯔꯔ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯤꯠ ꯑꯃꯈꯛꯇꯪ ꯂꯥꯏꯕꯛꯇ ꯄꯥꯜꯂꯤ꯫ ꯃꯁꯝ ꯃꯅꯥ ꯑꯗꯨꯁꯨ ꯏꯐꯥ ꯐꯥꯏ꯫ ꯃꯨꯔꯕ ꯃꯥꯏ ꯑꯗꯨꯅ ꯉꯛꯁꯪ ꯉꯥꯡꯅ ꯄꯥꯡꯂꯤꯕ ꯃꯤꯠ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯣꯝꯕꯒ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯇꯣꯝꯕ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯕꯤꯔꯦꯟꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯇꯣꯝꯕꯅ ꯀꯩꯁꯨ ꯇꯧꯗꯦ ꯚꯥꯏ ꯆꯠꯂꯣ꯫ ꯇꯣꯝꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯅ ꯚꯥꯏ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯉꯁꯥꯏ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯇꯣꯝꯕꯅ ꯈꯜꯂꯤ ꯅꯨꯄꯤ ꯑꯁꯦ ꯃꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯔꯦ꯫ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯉꯁꯥꯏ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯃꯨꯠꯈꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯂꯦꯞꯄꯣ ꯍꯥꯏꯔꯛꯏ꯫ ꯕꯤꯔꯦꯟ ꯒꯥꯔꯤ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯨꯝ ꯌꯧꯔꯕ꯭ꯔꯣ? ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯌꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯍꯥꯏꯔꯛꯏ ꯑꯗꯣ ꯇꯥꯃꯣ ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤꯅ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯗꯪꯗꯤ ꯊꯤꯟꯕꯤꯌꯨ꯫ ꯕꯤꯔꯦꯟꯅ ꯍꯣꯏ ꯍꯣꯏ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯗꯣ ꯑꯁ꯭ꯋꯥꯏꯁꯤꯕꯨ ꯌꯨꯝ ꯇꯥꯕꯗꯤ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯅꯈꯣꯏ ꯌꯨꯝꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯪꯂꯒ ꯂꯩꯔꯦꯗ꯫ ꯕꯤꯔꯦꯟꯅ ꯑꯣ ꯂꯥꯛꯑꯣ ꯚꯥꯏ ꯀꯨꯝꯃꯛꯑꯣ ꯈꯔ ꯊꯤꯟꯕꯤꯔꯝꯃꯁꯤ꯫ ꯇꯣꯝꯕꯅ ꯑꯩꯗꯤ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ ꯚꯥꯏ ꯆꯠꯄꯤꯔꯨꯔꯣ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯣ ꯂꯥꯛꯑꯣ ꯀꯨꯏꯔꯣꯏꯌꯦ ꯊꯦꯡꯂꯕꯅꯤꯅ ꯏꯊꯟꯇ ꯆꯪꯕ ꯌꯥꯗꯕꯒꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯕꯁꯨ ꯀꯤꯔꯗꯨꯅ ꯍꯣꯏ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯨꯛꯂꯕ ꯎꯃꯪꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡꯁꯨꯝ ꯏꯟꯅꯔꯛꯄꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨ ꯈꯪꯃꯥꯡ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯂꯝꯕꯤ ꯂꯩꯇꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯈꯨꯗꯛꯇ ꯆꯞ ꯃꯥꯟꯅꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯣꯡꯗ ꯈꯪꯄꯨꯟ ꯄꯨꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯗ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯡꯗ ꯄꯨꯟꯗꯨꯅ ꯐꯅ ꯁꯥꯡꯅ ꯆꯤꯡꯂꯛꯄꯒꯤ ꯌꯥꯝꯅ ꯊꯤꯅꯁꯨ ꯁꯣꯛꯂꯦ꯫ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯐꯥꯕꯤꯔꯤꯕꯅꯣ? ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯊꯣꯛꯂꯛꯏ ꯃꯥꯡꯗ꯫ ꯇꯣꯝꯕꯅ ꯀꯞꯂꯗꯨꯅ ꯚꯥꯏ ꯑꯩꯗꯤ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯤ ꯅꯠꯇꯦ ꯚꯥꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯀꯟꯕ ꯎꯐꯨꯜ ꯆꯦꯟꯕ ꯎꯅꯥ ꯋꯥꯅꯥ ꯆꯦꯟꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯠ ꯈꯔ ꯍꯟꯊꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯗ ꯎꯔꯦ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨ꯫ ꯃꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯃꯃꯤꯠꯅ ꯀꯣꯔꯤꯃꯨꯛ ꯉꯥꯡꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯃꯃꯤꯠ ꯑꯃꯇꯪ ꯂꯥꯏꯕꯛꯇ ꯄꯥꯟꯕ ꯃꯅꯥꯇꯣꯟ ꯌꯥꯎꯗꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯕ ꯁꯛꯇꯝ ꯑꯃ ꯃꯈꯣꯏꯗ ꯆꯥꯒꯗꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯕꯤꯔꯦꯟ ꯑꯃꯗꯤ ꯇꯣꯝꯕ
lawai ki sam adu chap yungi adubu chet na punsin khibana lengbadi ngamlamte shaktam aduna makhoida munni yenglaga akiba khonchel amaga loinana ashumna hairei ai kanano khangbra asi hairaga khakna amuk noglai makhoi ani ki akoibada koi pai makhoi ani adu angang macha dawna kanna kapai ima akhoi bu mukta kanbiyo akhoi nasagi thawai ase ngasi gi mangnani ima akhoi bu mukta kanbiyo biren amadi tomba makhoi ani bu pulliba uri adu chet pe hengalai kanna laksilakpana chaina ama phaurai aduga birenna khonjel hauna laurai akhoi bu chaina piduna laknagadaba oirabadi hatok piro natragana pulliba asi thadok piyu mi oigera lai oigera pangal changeng nasi na thauna leirabadi adubu pulliba adudi hena chesin behelai sor honba warai matam aduda saktam aduna makhoi mangda nakna leplaga hairei nakhoi na asumna punduna sarak tambiraba matung tamthina hatok pikraba nupi macha aduki awabadi nakhoi khangdabra nupi macha aduki awabaga changdamnabada nakhoina phangliba awaba sidi wadaba gumbani yamna wali chaina pirakadaba asi haiduna khakna noi akhak arau marak aduda saktam ki khonjelga punchinaraga akiba phanglaba khonjel ama ohelami nong adusu kanna chuba horai thawai aduna haikiba wahising adu hektaba loibaga makhoi ani adu chapmanana ashumna hairei adudi nangkanano aikhoi fariba nangkanano thawai aduna nakhoina tamthina sarak tambiduna blade na khajik lenduna hapi khraba mioi aduki thawaini asi haraga kanna noktuna makhoi ani gi akoibada koi pai ani aduna chapmanana khonjel nikna hairei adudi nang laiji ki thawai aduna khonjel hauna noi mani ai laiji ki thawai ni haujikti aigi apambada kananasu thingba ngamlaroi aina nakhoi anigi mathakta chapchaba laman khumlagani nupibu sanapotkum khanba nakhoi hinglabadi hawalakliba nupi kayabasu aingona thokiba thaudok adu thokpusu yai aduna makha taba thaudoksin asi thoktanaba nakhoi ani taiwangpan asi thadoklo aigi khutagi nakhoi anibu kanana kanba ngamgani asi hairaga thawai adugi shaktina u kaya adugi masa maring kaya ama tektuna makhoi anigi mangda tarai usawasa sing adu thangum machin tumba yamna thauba ngapto oiramki khudakta thawai adugi pangal shaktina machin tumba thauraba usawasa sing aduna biren amsung tomba makhoi anigi hakchangda masing khangdana hanjin tintatlami chaina khonna khangba ngamdraba makhoi ani adu kanna lauduna chaina khangi matau adu ubada laiji thawai aduna pena khakna noi aduga amuk ashumna hairei khanglabra mahapapisa asi haiduna khakna noi nongalamdai gi pung marirong tarakpa adwaidani awaba chaina kaya khangba yaba khanglamnaga makhoi ani adu khangba ngamlaktraduna makhoi ani taibangpan asi thadokre makhoi ani na taibangpan asi thadokraba matung makhoi ani ki asiba hakchang sing adu kananasu khangloidaba kananasu uroidaba mafam amada thawai aduki pangal saktina lotkre madugi matungdagi nungsu hangkre atiyasu mayek singlai uche oya kaya amasu nungsiba isei saklare numitna nongpoktagi phawrkadaba ngehak ngairaba matamni tompo masagi maina sanglaba ahing adu tumthaba yakhidabani adubu nongangadaba khajikta ngairaba matam aduda tumthakiba khanghaudre mahakna tumlingaida mahaki mangda masa laija adu lai mitki piga loinana
ꯃꯄꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯄꯥꯕꯨꯡ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯗ ꯀꯅꯥꯁꯨ ꯈꯪꯗꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯆꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯔꯒ ꯄꯣꯠꯂꯣꯏꯕꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥ ꯑꯩ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯛꯏ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯀꯞꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯎꯈꯤꯕ ꯃꯪ ꯑꯗꯨꯒꯨꯝ ꯊꯣꯏꯕꯗꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯕꯒꯤ ꯕꯣꯔ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯂꯥꯏꯖ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯛꯏ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩ ꯀꯀꯥ ꯇꯣꯝꯄꯣꯛꯀ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯇꯣꯝꯄꯣꯛ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯁꯤꯠꯂꯝꯃꯤ꯫ ꯊꯣꯏꯕ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯀꯧꯔꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯂꯥꯛꯑꯣ ꯃꯉꯣꯟꯗ ꯐꯝꯁꯦ, ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯊꯣꯏꯕꯅ ꯀꯀꯥ ꯑꯩꯁꯨ ꯀꯀꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯣꯏꯕ ꯃꯪꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯤꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕꯅꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯀꯞꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯒ ꯂꯥꯏꯖꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯛꯂꯒ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯗ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯇꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯕ, ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯕꯣꯏꯅꯥꯎ ꯊꯃꯣꯏꯗ ꯀꯣꯛꯂꯔꯣꯏꯗꯕ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫